Akashbani Imphal Lanthokchari Paugi Saktam Saktam Masida Manipurda Thoklibi Irang asi Phurupki Saktam Ngangnaba amadi Tungkoini Hingduna Leinaba Honabada Thokpani haiba Mukhya-mantri Nongthoman Birengi wafam Imphal West Jillagi Langolda leiba Game Village saba Alternate Housing Complex Mukhya-mantri Nongthoman Birena sangakhiba Raija sida hauzik thoklibi irang asi sarkarna tungi mirol kannaba honarubadagini haiba Shiksha Mantri Thaunaujam Basantu Kumargi warol Manipurgi apunbigi saktam amadi sarkar da singnarakpa khudingmak sabchana thengnagani haiba Mukhya-mantrigi phirep amasung Akashbani Imphal gi paugi saktamda aikhoigi Tamenglong paumi Ringbam Kamai gi paudam Mukhya-mantri Nongthoman Biren hairi Raija asida thoklibi irang asi Phurupki saktam ngangnaba amadi Phurup asi tungkoina hingduna leinaba honabada thokpani Singmairongda leiba Hotel Classic Granda haukibadi thokaba numita pangthokhiba Honda India Foundation paikhatpa project Bunyad Atmanirbhar ka Aadhar haudopagi thoramda Sri Biren hai Layoi khraba aikhoigi ipa ipu singna ningsingba thoktraba matamdagi jati asibu mating leina semgat sagatuna thambiramkhi adubu midyang sandaba rajniti wala amasung miyamgi lusingba singna tunglamsat yengdana thabak torambana iramdam Manipurda ngasi awaba thengnaripani Mukhya-mantrina hai Ngasi thoiba crisis si karigino existence ki struggle ne survival ki struggle ne identity ki struggle ne sahi chama gi mamangda chani gi mamangda khoibu fachana thambiramba ekhoigi land ekhoigi property ekhoigi identity punumaksi matte khara khoigi vision yaudaba politicians leader khara ne khoisi mafam marang khangumdaba di khoisi akhoigi hoji insecure ne akhoigi generation je hoji insecure ne insecure ere ne khoina khang kodinga se khoina tawri che ko mena horni je to secure your future and you know you secure in a se khoina taws FMR totally check and balance already sang thok changin free khulai to thok pusin drug to thok pusin mi sang thok changin torga taning mampham da tariba kana gi no khangda bi mafu panda bi tabum basuji now you are the owner now inner permit ki Bezier 1961 gi matung la kosin khando kana koi irrespective of caste and community deported ngasigi mirona insecure ori che sumaina noi ro hela maroi ro kai Mukhya-mantri Nongthoman Biren hairi manglam satki thoksel sing soirabadagi miyamna haujik awaba mayoknabani aikhoi punna honaminaduna tungi mirolgi damak yaifanaba thabak tominasi wafam asi Housing and Urban Development ki santhang makhada Langolda leiba National Game Village da saba Alternate Housing Complex yumjagesa numita sangabagi thoramda Mukhya-mantrina phongdokhibani Housing Complex asi PDA na lupa koti yankai taruk lag humpurum sangna sakhibani Sangabagi thoramda Mukhya-mantrina hai lau uba yadaba mafam singda Housing Complex hanaba akanaba thorang paikhanaba honari masigidamak revenue bibaki akanaba kangbu amana sahi ama makhairom sangna lau uba yadaba amasung singkhong singyagi mafam khara khangtokle Mukhya-mantrina hai Langol da lamphel pa da sing wala roiba karigino hai kanda Langol singda u horamina Biren gi nati akhoi sida laiba mantri sing gi nati swai da leiba leiga akhoi Manipur da leiba praja mayam gi ne khoi ngasi nisai dari se punamak ura bhoge auna kakthat laga punghang hangbane mising mayam se nong tadre da nanta turen de sing leibo jipo aikhoi haiba mai khoi punna hingminnabagi mathog yam tabani Manipur da sing walak pa yai particularly tampak ta kargi sing the forest leiraktabani na nong taraktabani ne sing walak pa yai hana khoi ugrabani yenglam phel pa si da part manung ga lone de building sajale part sigi meaning si karino ising dumham dinu ising leibham dinu use goya mayam leibham ising leibham dinu aside de yum sajale kara karino khoine hingdui ji kamai hingdui no nong khedang ta bada uri bok ki gangbu chen gani thaiman gangbu chen gani loina thumna ni Manipurda haujik thoklibi irang asi raijagi BJP na lusingba lengak asina tungi mirolbu kalhonaba thabak paikhalubadagini haina Shiksha Mantri Thaunaujam Basantu Kumar na phongdokhre wafam asi Bishnupur Jillagi Nambol Kendra gi badungsana leiba kakyaida nauna saba club ki sanglenama irai numita sangabagi thoramda Sri Basantu Kumar na phongdokhibani mahagna hai haujik thoklibi irang asi haukiba sahi kharada palamba rajniti wala amadi lusingba singna raija sigi tungi mirolgi khandana thabak torambadagini Raija sigi singi lamsingda paktakna na umang kokthulakpa madi tungi mirolna hingbada wahugudaba kaya adu yenglaga haujik paliba sarkar asina tangai fadaba thabak sing paikhalakpani masibu yaningdaba miyoisingna irang asi sagalakpani hainasu mantrina makhatana phongdokhi
Myanmar da drug ki karwar tawrga pairakpa pesa do madu pusalla aga Manipur sida popi thagalakpa aikoi gi forest myam se kok thorakpa drug sungnaba factory linklakpa duna maram oiraga hojikti leiriba youth myam se aduki matik effect tawraktana aikoi gi sarkar sina haurakpadagi honam se ate emtana te Manipur se tungi lakadoriba future generation youth sing icha isu sing myam kalamnabagi thabakra paikhatchabane khulai myam pusalakta sang pamito myam se masina maram oiraga haurakpa adugumba lan amani haina ai thamjage fencing tawrani haibase Manipur gi sarkar na tawdabi ade na center da kanna haibagi tawrane ba che pai ludi changak ya roi free da changtuk changsin yaram se masi thingjen base masi akoi sarkar gi BJP sarkar gi adu India government gi achoba achievement Manipur tungda kannaba gi damakta adu step amani ai mayam da ai thamjage ba मुख्यमंत्री नोंगथोमन बिरेन हाइरी राज्य असिगी अपुनबगे सक्तम अमदी सरकार असिदा सिंगनरक खुदिंगमक थेंगनबा सरकारना चपचाना लेबली थांगजु नुमिता मुख्यमंत्री के सेक्रेटरीट पांगथोकिबा पावगी मिफम अमदा श्री बिरेन हाई राज्य असिदा थोकलेबा इरांग असिदा मरम ओइदुना मणिपुर की अपुनबगे सक्तमदा सिंगनरक खुदिंगमक सरकारना चपचाना थेंगनगनी महांगना हाई सुरचानपुर जिल्लादा सरकार की लंथुम अमदी बिल्डिंग सिंग मांगता अनबगे थोंग अदु अकनबा मवोंगदा यारिंगदबा फोंगतोकली मसिगी मथक्ता सरकार की मकोक थोंगबो ऑफिशियल एसपी अमबो ITLF हाइबा लुप अमना अल्टीमेटम पीदुना जिला अदुदगी सटखिनबा खंगनखिबा अमदी महाकी मायोक्ता वाफम कया फोंदोखिबा अदु यानिंगदे राज्य सरकारना मदुगी मायोक्ता FIR अमा लखतुना एसपी अदुगी पुनसिबु सिंगदुना थागतखिबा सोशल मीडिया की पोस्ट अमगी मतंगदा FIR लखतुना मरा लेबा मियोय अदु फागतनबा होनदरी मुख्यमंत्री हाई राज्य असिदा थोकलिबा इरांग असिगा बरी लेना सुगुनुदा लेबा मियामदा बोम कापसिलकलिबा असिगे मायोक्ता मणिपुर पुलिस के मकोक थोंगबो ऑफिसरदा अकनबा पौताक पीदुना मखोइना काबलिबा बोम अदु करम मखलगिनु हाइबदु फोरेंसिक एक्सपर्ट सिंगदा थिजलनबा खंगनख्रे मसिगा लोइना लालोन फाइदा लेरिबा खुलाई पाइबसिंग अदु तकथोकनबा मणिपुर पुलिस के स्पेशल कमांडो सिंग थाजिलगनी राज्य असिदा शांति रक्षा की फिबम फगलनबा होनबदा सरकार असिना अंगम थाकता होनरी मसिगा लोइना सोशल मीडिया दा अरानबा पाउ संदोक्तनबा पुबनमक्तसु अपील तौरी मुख्यमंत्री ना हाई गवर्नमेंट अमा लैबगी स्टेट सिगी लॉ एंड ऑर्डर nganganaba honaba public की प्रॉपर्टी अमदि लाइफ कन्ननaba honaba सि तंगाई फदबा अखोइगी प्राइमरी ड्यूटी ने गवर्नमेंट की सुचानपुर की थोकदोक्तुदा ITLF हेबा ngang ha ki paksem da semagi mong da lupsi semaga अखोइगी SP दुबु किहनबा पुंग कुनमरी अल्टीमेटम पीबा अदुई मथक्ता सोशल मीडिया दा मियो यमना SP दुबु हाट कदबनी गाइदना तौरकपा जुगुम्बा अखोइगी लॉ एनफोर्सिंग एजेंसी सिंगदा अदुगा गवर्नमेंट की ऑफिशियल सिंगदा सुमाइना याम साथीना किहेलकपा तौरकपा पोस्ट खोय गवर्नमेंट तराइना लोगदे मांगोंदा किहेलैबा हाट कनेना किहेलैबा बंबांग हौजेल असिगी मथक्ता दे खोय FIR मा केस फाइल तौखरे अदुगा लोइना नमितुदा DC ऑफिस मै थाबा अदुगुम्बा इंडियन नेशनल फ्लैग अखोइना थवाइदगी हेना लुना तौजरिबा इंडियन नेशनल फ्लैग चिंगथबा अदुगा मखादा खोंगना नेटनबा तौबा सुगुम्बा यामना नेशन बु इंसल्ट तौबा थौंग सिंगसे खोय तराइना लोगदे अदुना हाइरिबा अदा थोखरिबा थौदोक्तुगी अखोय मैजिस्ट्रेट इंक्वायरी मा सोचानपुर की सु दुगा सिंगारेल की अमदी MPTC की यावना तोंगान तोंगान बा मैजिस्ट्रेट इंक्वायरी अनि तौगुनी अदुगा मदैदा नेग्लिजेंस फ्रॉम एनीबॉडी और एनीवन अदुगी दु तौरकाना खोय सबसाबा आइन की एक्शन लोगनी IPS ऑफिसर मदा सुनमागी ड्यूटी तौरुबगी कुनमरी की मनुंगदा फंदु थादोकदबनी DC सु चकदबनी का हाइना तौरइबा पोर्ट एम लॉलेसनेस सरकारना कुइना येंगा लेबा मोय हानदगी एखोय खंगना उना चिंगदसु तमदसु लेरिबा सिंगसिसिन लावातनी को खोयगी प्रजा गातनी यावनबा फते को हरकांदा मैक्सिमम रेस्ट्रेंट तौरगा खोय लाकिबनी हौजिक्ति तौरइबा ओइरइबा फिबमसि मोयगी इंटेंशन सि हिडन एजेंडा लेबा मानबा मवोंगी तस्तर पछना खोय मैजिस्ट्रेट इंक्वायरी सि तौननबा डिसिजन लौबनी मफम अमतदा स्टेट की सिक्योरिटी नेशन की सिक्योरिटी दा थिंगनरपा खोय अमता कंप्रोमाइज तौरय स्टेट सिगी मनुंगा लेबा जगह अमतदा लॉ एंड ऑर्डर यौहंदना नाक्तना थादोगा थमोय इंची मगी जगह दा अखोयगी स्टेट की लॉ एंड ऑर्डर की इंटीग्रिटी की मतांग दा अखोयना थादोकदबदि लेति है बिसिमा मणिपुर की प्रजा मयाम दा कोई खंगनजरी खांगबो ngambagi लिमिट थाइबा मले मधु था निपान मापन तारा सुराबनिना गवर्नमेंट दा मधु की खांगबो ngambagi लिमिट तो खोय लोइसलाए नागा सिंगी मरुमरांग हुनबगी कुमई लोइंगाइनी युबजगेसे नुमित पांगथोखी मपुंग ओइबा थौरम तमेंगलोंग जिला की हेडक्वार्टर्स दा लेबा एपोलो ग्राउंड दा पांगथोखी कुबई अदुदा सरुक यारदुना वाटर रिसोर्सेस मंत्री अवांगबो न्यूमाइन हाई misunderstanding amadi thoke haraga nasi fawbas maina situation ase normal da lapang amda duna leibagi maram as fellow citizens akoi
We have to come out. Naga people also have to tell the truth. We should not just keep watching. Kanana peace burakani. Praja punamak amana mabu maran thiraga mana soibine hairaga laiba mohota. Ngasidi peace kraman puraksera haradi. Each and every one dagi. As long as we keep pointing our fingers on somebody else, peace will never come. And when there is no peace, when she's in wife, progress will development will akoy naga singsi peaceful solution pambap adugumba community amawina. Amana mabu maran chidabida khud samnarga long pending solution asi puragna ba ko miyamsu at all level akoy honasi. Akas bani Imphal gi pau gi saktamda aikhoi gi Tamenglong pawmi ringbam kamai gi pauda. Kumsi 2024 gi state level ringaini Naga Seed Sowing Festival Apollo Ground Tamenglong headquarter da quintessential cultural resurgence haiba theme da February 14 amadi 15 da chathaki. Kumai adu United Naga Council UNC gi makhada semkhiba state level organizing committee na sinduna Manipur da leiba Naga tribe Taranipan na saruk yakhi. Aduga Joint Tribe Council Jemi Lengmai Rongmai amadi Inpui tribe na host tawbiki. Kumsi Luingaini Festival aduda Awangbaw Newmay Water Resources and Relief and Disaster Management Minister na Chief Guest oibiki, Dr. Loho S. Foze, MP Lok Sabha na Principal Guest, MLA Losi Dikho Mao AC amadi MLA Ram Moiba Ukhrul AC na Guest of Honor aduga MLA Jenghemlung Panmay Tamenglong AC na Chief Host oibiki. MLA Loisi Kaising Phongyang AC amadi MLA J Kumosa Karong AC mabani nasu special guest oina saruk yabiki. Minister Awangbaw Newmay na Manipur gi irang na maram oiduna tengdu laitaba ngamdana leiriba asi amana amabu singnaba tawdana akhoi pumnamak amata oina santi puraknaba honasi haina appeal tawhi. Dr. Loho S. Foze, MP Lok Sabha na Naga Seed Sowing Festival asida tungda lakadawriba generation gi damak aikhoi kari maru thasige haina pauhong tawhi. Aikhoi amana amabu nungsinaba shanti gi maru adu thasi haina phongdokhi. Ukhrul MLA Ram Moibana Luingaini Festival haudokpa numita Tamenglongda National Project sing maru oina National Highway anoba kaya connect tawrakpa asina economic development asi leiragani haina thajaba phongdokhi. Aduga sahi manga gi matungdadi Tamenglong district asi khwaidagi chawkhatpa district ama oiba yana leire haina thajaba phongdokhi. Mahakna akhoi state semgatsi hairabadi national character aphaba leiba tai Japan, Singapore, USA karamna chawkhatlibano makhoigi national character nani. Moina makhoigi country semgatningai pungning hengna kathokpaga loinana thabak tawi. Adubu ekhoigi state asida di lairik haitaba school da lairik tambiroidaba misingbu primary school oza ohan biri mathangda lakadoriba Mahairoi singdi karamna afaba oigadoribano haina haiki. Aikhoigi lebak asi hongsi hairabadi education da maru oina laugadavani. United Naga Council President NG Lorhona Manipur da Kanglup anigi marakta irang leiriba asigi marakta Nagana neutral body ama oina santi halaknaba hotnabiri adubu Naga singna santi pamjaba asibu Kanglup ataina asonbani haina lobiganu haina appeal tawkhre. Maram aduna miyamna peace kidamak chance pibiu haina appeal tawkhi. Luingaini gi mapung oiba thoram ama oina Tamenglong Village Authority Chairman Ningthan Pamaina lakhiba tribe ki leader singda lowda thagadaba maru marang sing yentoktuna prathana tawbikhi. Matang asida Akas bani Imphal gi ipau kangbuna puthokpa sayul gi pau gi saktam loizare aiba musung puthokpa Thokchom Zogendrajit lijakhiba Maibam Dwijamani.